Miyeng tabiriba mayam pudumakpu movie recap Manipurna taramna ongsari ngasi emu puduna laksariba film ge maming this is not what I expected. Kawe aduga film asigi ahad masinda khoina nupa ama ure mahaki maming asina Lujin kawe. Aduga film asida main character oina su puribani mahak asi yamna chawba company amadi hotel amagi mapu so erami aduga mase chaba thakpada yamna pamjaram. Mana tongan ba hotel singda chatuna tongan ba makhal mathengi insang mayam ama charame adubu mana ngasi phawba magi chaningba taste to phanglamde aduga mana hotel khudingi chatuna charakpa matamda mana apamba taste to phangba hotel adu su mana lawsalame aduga mana masagi hotel da mana this ama kana charinge matamda da hotel adu gi manager duna hairame nangna chabada lawriba matam asidadi hotel ase aina loina leirani adu tabada Lujin yamna saurame aduga mana magi manager aduda hairame aina aigi chaba thakpa asidagi henna hotel gi meeting karamba hotel laini karamba yongani habase kainte important oide hajina yamna sauna manager dubu mana thabatu dagi lawthoklame angi sinda nupi emu ure mahaki mamingna seng kawe mahak asi film asigi ani suba main character oina lead tawrami aduga mahakna second floor aduda leiba black car ama scratch taw hajina magi friend hairakpadagi mana tawribani tasengna mahak su laman khumba pamadagi madu tawrami bani adubu Sengna Lujin dagi khangbo ngamne madudi masi second floor na third floor ni haibase aduda mana car asi mana scratch tawge haiduna tawba adu natre haibadi madubu masu yamna nungairamdre adudagi mana sorry haiduna minute ama ta ngaikho hairamduna amuk magi sorry edu pakhatuna car aduda mu scratch tawduna mana heart shape ama semlami maramdi masi mana Lujin bu harau honabagi damaktani adubu Lujinna hanadagi sauningduna leibaduga madu ubadagi ma amuke hena saurame adudagi mana mafam madudagi chatkhiram sengse mathanda ka bhara ama lawduna ma ki friend ma ki dogi duga punna leirame mahak ase hotel amagi cookni habadi ma injang kari kara makhan mathen kya ma thongami adubu mana thongba singa si mi kanatana pamlamde maramdi mana icham chamba this is oina thonglami aduda ma ki hotel gi manager nupa aduga ma ka nusinarame aduda mana nupa aduda hairame ibani se samaina kyam koina leidongno aduna ibani se luhonga si hairame aduda nupa aduna haire ai ta sengna nanga luhongba pamde maramdi nang deyang yam kangi nasaksu yam thi aduna ai nangonde hena phajaba nupi ema ai life partner oiba pame aduna ibani relationship se mafam asida loisalase hairame adudagi magi thamoi si yamna kaiduna lehorame nakan amaduna mu sengna tawriba hotel aduda Lujin si laklame aduga Lujin si lakpa matamda hotel dugi receptionist manager mayam adu magi matung ko inarame aduga gift singpiduna phajana welcome torami maramdi hotel adu bu mana pamgitba oiragadi magi company aduda add tawna gharani haidana makoina yamna adugi damakta hotel da thabak suriba worker sing manager sing aduna makhan mathingi acha thak mayam ama thongduna mabu mathang mangonda pijarame adubu mana mathang sum charakpada mana apamba mana pamliba mahaw ase amta uba phangde aduda magi hotel manager aduna sengi manakta laktuna hairame nangna phajaba ahawba dis ama semba ngamgadra haina adugi matungda sengna thongliba insang mayam adugu manam phajana amamam tang namlaba matungda mana tongan ba magi topa mahaw ama thokpa insang ama mana phajana semlame aduga mana semliba insang ase ngasai Lujin mana car da scratch tawgiba nupa dugini habasidi mana khangba nate aduga Lujin na su mana yamna pamjaba insang ama semla ibase atai kana nate mase sengna ngasai magi car da scratch tawramani piduna sembani habase masu khangba ngamba nate adugi matungda Lujin na insang adu taste tawduna charame madudagi mahak aduki matik hawba mana pamjaba mana chaningba maju masamak sep ama oibanina insang duda thakliba makhan mathin mayam adu mana loina feel tawrame adugi matungda mana aduki matik hawna chaduna mana amatta chi tharamde haibadi makhut phawba liega chai haibagi type adugi matungda manager aduna kitchen da laktuna sengbu yamna thagatlame aduga makhoi mayam yamna harawna khuba khurame adugi matungda Lujin na magi laiba thabak suba manager nupa aduda mana hairame aigi meeting mayam adu loina cancel tawkro ai ngasi dagi sigi hotel asida yani aduga mafam asida chakcharani hairame adugi matungda senga se mu ule ma ase adugi mathumoi sokhre ngasai hotel adugi manager nupa aduna maga breakup tawba pame habadu ma numitu da yana yu ama mathaklame aduga magi hotel adugi building nakan adudagi ma khongphom chadadana makhada taage tawrame aduda Lujin na tholaktuna
ꯑꯃꯨꯛ ꯈꯜꯂꯝꯃꯤ ꯅꯪ ꯑꯩꯅ ꯂꯩꯕ ꯃꯐꯝꯁꯤꯗ ꯅꯪꯁꯨ ꯇꯥꯟꯅꯗꯅ ꯂꯥꯛꯏꯁꯦ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗ ꯃꯥꯅ ꯆꯣꯡꯈꯠꯄꯗ ꯑꯃꯨꯛ ꯃꯐꯝ ꯆꯥꯗꯗꯅ ꯇꯥꯒꯦ ꯇꯧꯕꯗꯨꯗ ꯂꯨꯖꯤꯟꯅ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯂꯨꯖꯤꯟꯒꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯥꯅ ꯊꯥꯗꯣꯛꯑꯝꯗ ꯌꯥꯜꯂꯝꯃꯤ ꯃꯥꯅ ꯈꯜꯂꯝꯃꯤ ꯃꯦꯅꯦꯖꯔ ꯅꯨꯄꯥꯗꯨꯅꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯏ ꯀꯩꯗꯧꯕꯒꯤꯅꯣ ꯑꯩ ꯁꯛ ꯊꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯗꯨꯗꯒꯤ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯈꯤꯔꯝꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯂꯨꯖꯤꯟꯅ ꯁꯦꯡꯒꯤ ꯃꯁꯥ ꯕꯣꯗꯤ ꯑꯗꯨꯕꯨ ꯁꯨꯔꯀꯦꯁ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯃꯥꯅ ꯂꯤꯞꯇ ꯍꯥꯞꯄꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯣꯇꯦꯜꯗꯨꯒꯤ ꯋꯥꯔꯀꯔ ꯑꯅꯤꯈꯛꯅ ꯂꯤꯞꯇ ꯁꯦꯡꯒꯤ ꯃꯁꯥꯗꯨ ꯕꯣꯗꯤꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯂꯤꯁꯄꯨ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯂꯨꯖꯤꯟꯕꯨ ꯐꯥꯗꯨꯅ ꯖꯦꯜꯗ ꯊꯝꯂꯝꯃꯤ ꯑꯗꯨꯒꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯃꯨꯛ ꯂꯨꯖꯤꯟꯒꯤ ꯃꯥꯒꯤ ꯃꯦꯅꯦꯖꯔ ꯑꯃꯗꯤ ꯁꯦꯡꯒꯤ ꯐ꯭ꯔꯦꯟ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯖꯦꯜꯗꯒꯤ ꯕꯦꯜꯗ ꯂꯧꯊꯣꯛꯂꯝꯃꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯂꯨꯖꯤꯟꯁꯨ ꯌꯥꯎꯔꯝꯃꯤ ꯑꯗꯨꯗ ꯁꯦꯡꯒꯤ ꯐ꯭ꯔꯦꯟ ꯑꯗꯨꯅ ꯂꯨꯖꯤꯟꯗ ꯍꯥꯏꯔꯝꯃꯤ ꯁꯦꯡꯅ ꯅꯉꯣꯟꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯁꯦꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯜꯂꯦ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯆꯠꯂꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯗ ꯁꯦꯡꯅ ꯂꯨꯖꯤꯟꯗ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯂꯦꯞꯄꯗꯣ ꯃꯐꯝ ꯑꯗꯨꯗ ꯍꯟꯇꯣꯛꯑꯣ ꯑꯗꯨꯗ ꯐꯠꯇꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯇꯟꯖꯥ ꯑꯗꯨꯗ ꯂꯨꯖꯤꯟꯒꯤ ꯃꯦꯅꯦꯖꯔ ꯑꯗꯨꯁꯨ ꯒꯥꯔꯤ ꯑꯗꯨ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯗ ꯂꯨꯖꯤꯟꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯃꯥꯒꯤ ꯈꯣꯡꯎꯞ ꯑꯗꯨ ꯂꯪꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥ ꯒꯥꯔꯤꯗꯨ ꯇꯣꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯅꯦꯛꯁ ꯗꯦꯗ ꯁꯦꯡꯅ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯎ ꯄꯥꯝꯕꯤ ꯑꯃꯗ ꯀꯥꯈꯠꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯑꯉꯥꯡ ꯑꯃꯒꯤ ꯑꯝꯕ꯭ꯔꯦꯂꯥ ꯑꯗꯨ ꯂꯧꯊꯕꯤꯅꯕ ꯇꯧꯔꯝꯃꯤ ꯇꯁꯦꯡꯅ ꯑꯝꯕ꯭ꯔꯦꯂꯥ ꯑꯁꯤ ꯑꯉꯥꯡ ꯈꯔꯅ ꯈꯣꯏ ꯃꯀꯣꯟ ꯑꯃꯗ ꯄꯜꯍꯟꯗꯨꯅ ꯊꯝꯂꯝꯕꯅꯤ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯆꯤꯛꯅꯤꯡꯉꯥꯏ ꯇꯥꯟꯅꯔꯛꯂꯝꯃꯤ ꯑꯗꯨꯗ ꯁꯦꯡ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯅꯥꯛꯀꯤ ꯂꯝꯕꯤ ꯑꯗꯨꯗ ꯂꯨꯖꯤꯟꯁꯨ ꯂꯥꯛꯄꯗꯒꯤ ꯈꯣꯏꯁꯤꯡ ꯑꯗꯨꯅ ꯂꯨꯖꯤꯟꯗ ꯂꯣꯏꯅ ꯑꯣꯝꯁꯤꯟꯗꯨꯅ ꯆꯤꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯨꯖꯤꯟꯒꯤ ꯃꯃꯥꯏ ꯑꯁꯤ ꯌꯥꯝ ꯊꯤꯅ ꯄꯣꯝꯂꯝꯃꯤ ꯑꯗꯨꯗ ꯁꯦꯡꯅ ꯃꯉꯣꯟꯗ ꯑꯃꯨꯛꯀ ꯍꯟꯅ ꯂꯥꯜꯂꯦ ꯍꯥꯏꯖꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗ ꯂꯨꯖꯤꯟꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯀꯥꯡꯕꯨ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯥꯒꯤ ꯃꯈꯨꯠ ꯑꯁꯤꯗ ꯘꯔꯤ ꯑꯃ ꯁꯤꯖꯜꯂꯣ ꯃꯔꯝꯗꯤ ꯃꯥꯅꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨꯝ ꯇꯥꯏ ꯗꯁꯥ ꯑꯗꯨꯝ ꯇꯥꯏ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯘꯔꯤ ꯑꯗꯨ ꯁꯤꯕ ꯇꯥꯔꯒꯗꯤ ꯃꯗꯨꯗ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯛꯁꯜꯂꯛꯑꯒꯗꯤ ꯑꯂꯥꯔꯝ ꯈꯣꯡꯉꯛꯑꯅꯤ ꯑꯗꯨꯅ ꯑꯩ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅ ꯆꯠꯄ ꯌꯥꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯨꯖꯤꯟꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯕꯗꯤ ꯅꯠꯇ꯭ꯔꯤ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯕꯔꯤꯕ ꯏꯟꯁꯥꯡ ꯑꯁꯤ ꯁꯦꯡꯅ ꯁꯦꯝꯕꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯁꯦꯡꯅꯁꯨ ꯃꯍꯥꯛꯅ ꯊꯣꯡꯕ ꯏꯟꯁꯥꯡ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯖꯕ ꯃꯤꯁꯛ ꯑꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯂꯨꯖꯤꯟꯅꯤ ꯍꯥꯏꯕꯁꯦ ꯃꯥꯅꯁꯨ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯒ ꯂꯨꯖꯤꯟ ꯑꯁꯤ ꯍꯣꯇꯦꯜꯗ ꯂꯩꯕ ꯃꯔꯝꯅ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜ ꯃꯊꯦꯜ ꯀꯌꯥ ꯑꯃ ꯊꯣꯡꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗ ꯃꯁꯤꯕꯨ ꯁꯦꯡꯅ ꯁꯦꯝꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜ ꯃꯊꯦꯜꯒꯤ ꯀꯌా ꯑꯃ ꯁꯦꯝꯃꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯝꯃꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯃꯨꯛ ꯁꯦꯡꯒꯤ ꯃꯅꯥꯛꯇ ꯉꯁꯥꯏ ꯍꯣꯇꯦꯜꯒꯤ ꯃꯦꯅꯦꯖꯔ ꯅꯨꯄꯥꯗꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯖꯤꯟꯅꯅꯕ ꯍꯥꯏꯕꯗꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯅꯪꯒ ꯂꯨꯍꯣꯡꯕꯁꯨ ꯄꯥꯝꯃꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯅ ꯏꯕꯥꯅꯤ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤ ꯑꯩꯈꯣꯏꯗ ꯂꯦꯛꯎꯔꯁꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯕꯥꯅꯤ ꯂꯨꯍꯣꯡꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗ ꯁꯦꯡꯅ ꯃꯍꯥꯛꯄꯨ ꯏꯟꯊꯣꯛꯂꯝꯃꯤ ꯃꯔꯝꯗꯤ ꯃꯥꯅ ꯉꯁꯥꯏ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯣ ꯅꯪꯒ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯈꯤꯕ ꯑꯗꯣ ꯃꯥꯅ ꯑꯃꯨꯛ ꯍꯟꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯑꯩ ꯅꯪꯒ ꯁꯨꯡꯂꯨꯍꯣꯡ ꯂꯨꯍꯣꯡꯉꯔꯣꯏ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯃꯥꯅ ꯍꯧꯖꯤꯛ ꯂꯨꯖꯤꯟ ꯑꯁꯤꯕꯨ ꯈꯒ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ ꯁꯦꯡꯅ ꯃꯥꯒꯤ ꯐ꯭ꯔꯦꯟꯗ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯀꯥꯟ ꯑꯩ ꯍꯣꯇꯦꯜꯗ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯝꯃꯦ ꯑꯩꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜ ꯃꯊꯦꯜꯒꯤ ꯏꯟꯖꯥꯡ ꯀꯌా ꯑꯃ ꯊꯣꯡꯉꯝꯃꯤ ꯑꯩꯒꯤ ꯑꯅꯧꯕ ꯍꯣꯇꯦꯜ ꯃꯄꯨ ꯑꯗꯨꯕꯨ ꯄꯥꯝꯅꯕꯒꯤꯗꯃꯛꯇ ꯀꯩꯒꯨꯝꯕ ꯃꯥꯅ ꯄꯥꯝ ꯇꯥꯔꯒꯗꯤ ꯑꯩ ꯑꯁꯤ ꯁꯦꯅꯤꯌꯔ ꯀꯨꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯐꯝ ꯆꯥꯎꯈꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯤꯄꯣꯔꯇꯔ ꯑꯃ ꯂꯥꯛꯇꯨꯅ ꯂꯨꯖꯤꯟꯒ ꯎꯅꯔꯝꯃꯤ ꯑꯗꯨꯒꯤ ꯃꯔꯝ ꯑꯗꯨꯅ ꯁꯦꯡꯅ ꯈꯪꯂꯝꯃꯤ ꯃꯥꯅ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯁꯦꯝꯂꯛꯂꯤꯕ ꯏꯟꯁꯥꯡ ꯁꯦꯝꯗꯨꯅ ꯄꯤꯖꯔꯛꯏꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯍꯣꯇꯦꯜ ꯑꯁꯤꯕꯨ ꯂꯩꯗꯨꯅ ꯍꯣꯇꯦꯜ ꯑꯁꯤꯒꯤ ꯑꯅꯧꯕ ꯃꯄꯨ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯩꯅ ꯑꯗꯨꯝ ꯀꯥꯔꯟ ꯇꯥꯔꯨꯕ ꯅꯨꯄꯥ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯥꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯏꯟꯖꯥꯡ ꯑꯗꯨꯗ ꯃꯥꯅ ꯃꯣꯔꯣꯛ ꯃꯌꯥꯝ ꯑꯃ ꯍꯥꯞꯄꯝꯃꯤ ꯃꯗꯨꯕꯨ ꯂꯨꯖꯤꯟꯅꯁꯨ ꯌꯥꯝꯅ ꯍꯥꯎꯅ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥ ꯆꯦꯟꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯆꯥꯔꯝꯃꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯃꯟꯗꯅ ꯃꯥꯅ ꯃꯣꯔꯣꯛ ꯁꯥꯔꯁꯨ ꯁꯥꯅ ꯃꯥꯅ ꯑꯗꯨꯕꯨ ꯑꯃꯠꯇ ꯆꯤꯊꯗꯕꯤꯗ ꯂꯣꯏꯅ ꯂꯦꯛꯇꯨꯅ ꯂꯣꯏꯅ ꯄ꯭ꯂꯦꯠꯇꯨ ꯁꯤꯠ ꯅꯥꯟꯅ ꯆꯥꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯦꯡꯅ ꯃꯥꯅ ꯉꯁꯥꯏ ꯃꯣꯔꯣꯛ ꯍꯥꯞꯈꯤꯕ ꯑꯗꯨ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯥꯅ ꯑꯃꯨꯛ ꯀꯦꯛ ꯑꯃꯃꯨꯛ ꯁꯦꯝꯃꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯦꯛ ꯑꯁꯤꯗ ꯍꯥꯞꯄꯤꯕ ꯃꯈꯜ ꯃꯊꯦꯜ ꯕꯗꯥꯝ ꯀꯤꯁꯃꯤꯁ ꯃꯌꯥꯝ ꯑꯃ ꯍꯥꯞꯄꯝꯃꯤ ꯑꯗꯨꯕꯨ ꯆꯥꯕꯗ ꯂꯨꯖꯤꯟꯅ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯩꯒꯤꯗꯃꯛꯇ ꯊꯣꯡ ꯊꯥꯛꯂꯤꯕ ꯀꯨꯛ ꯑꯁꯤ ꯑꯩꯅ ꯎꯅꯕ ꯄꯥꯝꯃꯦ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯧꯔꯛꯑꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗ ꯁꯦꯡꯅ ꯃꯍꯥꯛꯄꯨ ꯎꯅꯕ ꯄꯥꯝꯗꯕꯗꯒꯤ ꯃꯥꯅ ꯗꯥꯏꯔꯦꯛ ꯀꯤꯆꯟꯗ ꯃꯥꯕꯨ ꯎꯅꯕ ꯆꯠꯂꯝꯃꯤ ꯑꯗꯨꯗ ꯀꯤꯆꯟꯗ ꯂꯨꯖꯤꯟꯅ ꯆꯪꯕꯗꯨꯗ ꯁꯦꯡꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯂꯨꯖꯤꯟ ꯋꯥꯁꯔꯨꯝꯗ ꯂꯩꯔꯝꯃꯤ ꯑꯗꯨꯗ ꯋꯥꯁꯔꯨꯝꯗ ꯆꯥꯃꯆ ꯑꯃ ꯇꯥꯕꯒꯤ ꯃꯈꯣꯟ ꯇꯥꯔꯝꯃꯤ ꯑꯗꯨꯗ ꯆꯥꯃꯆ ꯑꯗꯨꯕꯨ ꯃꯤ ꯑꯃꯅ ꯃꯅꯨꯡꯗꯒꯤ ꯑꯃꯨꯛ ꯆꯤꯡꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯗ ꯂꯨꯖꯤꯟꯅ ꯍꯨꯔꯥꯟꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨ ꯂꯣꯜꯂꯒ ꯃꯥꯅ ꯃꯄꯥꯟꯗ ꯇꯨꯃꯤꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗ ꯁꯦꯡꯅ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯗ ꯂꯨꯖꯤꯟꯅ ꯃꯍꯥꯛꯄꯨ ꯐꯥꯔꯝꯃꯤ
aduga lujina hairami nang oire karigino nangna aigi matung adum inaribase aduga nangna karigi nangna gari do sidribe kadobaino alarm kadobe ki khungaktrino hairami aduda sengna hairami ta sengna gari do battery yadre aduna aina sidabani hairam adugi matungda sengna mafam adudagi chatkhirami aduda ngasai lujina magi कुकी ड्रेस तो उरमी अदुदा माना खंगे ngasi de pawba ai damakta injang semakli base atai kana sunate masi sengnani haibase lujinna chu khanglami next in da lujinna kitchen da changaklami aduga sengda hanglami ngasi pawba nangna ingonda tawkhriba thabak sing adu nangna thawaina tawge haina tawrira natragana soiduna tawkhibra hairami aduda sengna haire aina tawge haina tawkhiba nate adu soiduna takhibani adudagi lujinda chatkhirami aduga sengna magi damakta cake ama semame adugi matungi sinda lujinna magi cake adu chage haiduna phamma matamda magi mapage phone laklami adugi magi mapana hairami haju phawba nang sangai da kadawribano hotel adu sasat leiro aduga yam thuna mu halakhro hairami madu tapade lujin mathwa yam nungairamde maramdi ma haju phawba sengna thungba se chaba phanglaro haina khalam mathange sinda mana phone tawduna sengda achapo semna ba hairami aduda mana khangma ngame sengdudi suti lawduna chatkhare haibase adudagi mana senggi mayumda chana thakna ba thong thakna ba injang napi mayam ama puduna laklami aduga mahakna changapo matamda senggi mayum masidi aduke mati pung chai ramme aduga mana mafam aduda sofa da thalaiba phi khara lokhatuna thamnami aduga phamma matamda sofa da yamna kuthabadagi mana mafam aduda lairamba lairik sing khara lokhatuna lairik adu sofa da thajallaga khara wang khatna semami aduga phamami adugi matungda somda sengna mana porakhiba injang napi myam adubu kaktuna phajana sem sadana thong thaga charami aduda mana amu masu mana ka chage hajana phambada matamda mana hairami nangsin changa kanu khara lapna chaw hairami ai mi atopaga phamina duna chaba haina de itomda chani hairami aduda sengna haire nang nayumda su natomda chabra hai aduda lujinna yamna angakpa question amagi tapta answer haire haibadi nakhoi irujaba matam toilet jamu matamda na thanda separate privacy oiba adumna aisu chak chaba matamda itomda chaba sina nungaise masi aigi privacy ni hairami adugi matungda lujina ju chana chana mafam aduda ma tungkhirami adudagi sengna ma ki manakta laktana ma bu kambal supirami mana mika tholakpa matamda मासे सेंगे मयूंगदा तुमदना लेरमे अदुदगी माना मु येंगमा मतमदा सेंगसु तोंगान मका अमदा तुमलमे असुमना मासे नुमित खुदिंगे सेंगे मयूंगदा मखन मथेन इंजांग नापी कया अमा पोरक्तना नुंगतिगे सेंगना थोंग थोंगदना मासे अदुम पिजरमे असुमना नुमित कया अमा हौखरे अदुगी मतुंगदा लुजिंगी मागी कांगू अमगा सेंगी मागी फ्रेंड अदुगा मखोय एनिसु फ्रेंडशिप ओइखिरमी असुमना नोंगमा मखोय एनी कन्ना चादुना फमलिंगेदा लुजि सेंगी मयुमदो नोंग युरक्लमी अदुगी मति कन्ना युरकपुना मखोय एनी लास्टा सातिन अमा खंतोक्तुना मखोय नि सातिन अदु खल्लगा चाकतु चारमी अदुगी मतुंगदा लुजिन सेंगी मयुमदसु लाक्त्रे अदुगा होटेलदसु लाक्त्रे अदुदगी महना सेंगना मागी ममानबी अदुगा लोनना लुजिनगी मयुमदा चटलमी अदुदा मागी लुजिनगी नुपादना बदी मखोय एनी इमुंग चंगहलमी अदुबु मागा उनबा यारमदे अदुदा सेंगना कन्ना चेंदुना येंगलम मतमददी अतोपा नुपी एमना महापु सर्व तौरमी मागी चानबा सेंबसे ओबदा सेंगसी अदुकी मतिक सावरमी अदुगा महाक असे कनानो हायरमी अदुदा माक नुपी अदुना हायरे आई सिंगसीदगी चही 3 की ममांगदगी लुजिनगी सेप ओइरिबनी अदुना अदुदा लुजिनना जो हायरे महागसे सुती द चटखिबदगी माना सेंबा इंजांगगी महावदो चाबा फंगदबदगी आइना नंगी होटल दुदा लागा नंगना थोंगबदो चाबनी हायरमी अदुदा सेंगसे अदुकी मतिक सावनिंगमे अदुगा मफम अदुदगी चटखिरमी मथांगी नेक्स्ट सिनदा सेंगना मागी होटल अदुदा करिगुम इंजांग खरा थोंगे हायदना थोंगबा मतमदा ngasai लुजिनगी अकुइबा हानागी लेरकपा कुकनुपी अदु लाक्लमी अदुगा हायरमी हप्ता अमदा नुमित मंगानी आइना थोंगे अदुगा नुमित निनी अदुना नंगना थोंगो लुजिनगी दमकता हायरमी अदुगा करी करमबा नुमिता करी इंजांग थोंगदबनो हायबदुगी लिस्ट अमा मंगोंदा पिरमी अदुगा नुपी अदु मफम अदुदगी चटखिरमी अदुगा सेंगना मा चखरबा मतुंगना माना हायरमबा वाइसिंग असे ताबदा माना अदुकी मतिक सावनिंगमनना लिस्ट अदुबु माना छेगायरमी अदुगा लंगथुअगा कन्ना लावरमी लुजिनगी नमकता इंजांग अतोपा मीना थोंगनुना पिजाबा से माना पामलमदे माना थोंबा खतंग माना पिजाबा पामलमी अदुगी मतुंगदा मखोय मयाम किचन दा लेरिंगेदा होटल दुगे मैनेजर नुपा अदु लाक्लमी अदुगा महाना हायरमी नखोय ngasi चा इसिंग थोंबा सिंग असे तोखरो मरमदी अखोयगी होटल असी लैखरे अदुगा होटल मैनेजर असिना हानदगी लेरकलिबा वाकर मैम असिबु अमथा पामद्रे सिदगी हेना अफबा अहिबा मैम अमा लोइना अनोबा रिक्रूट लौरनी हायरमी अदु ताबदा सेंगसी यामना साउदुना माना लुजिनगी मनाक्ता लाक्लमी अदुगा माना लुजिनदा हंगलमी नंगना थबक सिदा मफम होटल असिदा लैरिबा वाकर सिंग असि नंगना लोइना थबक थदलबरा हायरमी अदुदा
ꯂꯨꯖꯤꯟꯅ ꯍꯥꯏꯔꯝꯃꯤ ꯍꯣꯏ ꯑꯩꯅ ꯂꯣꯏꯅ ꯂꯧꯊꯣꯛꯂꯦ ꯃꯈꯣꯏꯗꯒꯤ ꯍꯦꯟꯅ ꯑꯐꯕ ꯑꯍꯩꯕ ꯁ꯭ꯇꯥꯐ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯂꯧꯒꯗꯣꯔꯤ ꯃꯔꯝꯗꯤ ꯍꯣꯇꯦꯜ ꯑꯁꯤ ꯑꯩꯅ ꯍꯦꯟꯅ ꯁ꯭ꯇꯦꯟꯗꯔꯗ ꯂꯩꯕ ꯍꯦꯟꯅ ꯐꯖꯕ ꯃꯑꯣꯡ ꯑꯃꯗ ꯑꯩꯅ ꯍꯣꯇꯦꯜ ꯑꯁꯤꯕꯨ puthokani hairame aduda sengna sumana hairame aduga nangdi aigi hotel asida adum sep oiduna layo madamdi nangna thongba ase aina chaba ju phangani aduga nangi salary su yamna pigani hairame aduda sengna haire nangi na saduda miyoibagi minungsi haiba se machetna mate yaudraba male karigino nangna mayam asibu thabak lawthokliba se makhoi asi kadaida thabak suraga kamaina paisa tangani aduna nangna makhoi bu thabak tagi lawthokpa yaroi haiduna mana kaplame aduda lujina hairami aigi thabak ase makhoi bu lawthoktuna atopa ahiba aphaba mi ama thamba hotel asibu hena chakholanba haiba se aigi thabakni aduna aina makhoi bu lawthoklaga atopa aphaba makhoi dagi hena haiba staff sing logani hairami madu tabada seng asi yamna saurami aduga hairami nangdi mi nate miyoiba oina pokjaragasu mi nate nangdi sani hairami adu hairaga ma yamna saurami famda chatkiram hojik seng ase thabak phangdabadagi ma yamna paisa paidaba nungtigi paisa thokjadaba mi ama oirame aduga somdasu lujinsu yamna pamdana mana mafam adu thadoktuna London da chatlame aduga mase sengna khanglakpadagi mana magi friend manakta chattuna yamna mathwai nungaitana kaptuna hairame aina lujinda tawkiba thabak khudingma aroi aina soikiba ngaktani aina mabu nungsijabane aduga aisu khange mana so aibu nungsi haibase aina ahauba makhal mathen kaya ama injang thongduna magi damakta sembibado aina su yamna pamjaba thabakni ai mahaki wakhanda ai khanduna ai ngawgodore hairame aduga somna nakana madana London dana amu lujinna chana bagi damakta mahaki sebaduna chana thakna ba khara semduna poraklame adubu lujinna maduda karimata interest yaramde mathangi sinda lujingi mapa mai manakta laklame aduga mahaki mapa na hairame nangna sangaida kari thengnara khare nangna aina mafam maduda kuina laithaganu papap thuna hotel adu leiro aduga thuna halakharo haiba natra nangna aduda yadabida mafam maduda dum laitharami mafam maduda kari lei hairame aduda lujinna hairame dad akhoi se yamna kuire punna phamina dana chak chadaba aduna ngasi ti punna phamina dana chak se punna chamina se hairame mathangi sinda lujinna magi friend da phone tawduna hairame akoina New York chatringai da hana sengai da chase hairame aduga mathang sinda sengai dana amu seng asi thabak sufam leitabadagi ma paisa na paidre aduda ngasai lujinna magi makhuta siramba ghari do yoningai haiduna ma lami aduda alarm ha khongaklame adu ma laithoktuna yengba matamdadi lujingi gari do urame adu ubuda ma mathwa yamna nungairamde adudagi mana mahaki dog adubu puduna kana chelame gari da tongduna aduga mana sabji gi market amaramda chelame aduda lujinna sumagi matung ineraktuna sabji market aduda makpu thirame aduga mafam aduda lujinna sengi dogi da thengnarami mana dogi da hairame nangna aibo sengi manakta puduna chatlo adudi aina nangi ahauba chapot ama pijani hairame adudagi dogi duna mapu sengi manakta puduna chatlame sengi manak yoraba matungda sengasi ma glass na khajanba room amagi manungda leirame aduga mana thong adu hangto o haibada sengna thongdo hangto u yar aduga mana hairame ai nanga wari sanaba bamde aduga aina nangi damakta karimta su thongoi hairame aduda lujinna hairame tasengna ai nangna chaba nangna thongbodo khatangna chabada natana aina nangbu yamna nungsijai aduna nang thong adu hangto o ibani wari sanase hairame masi tabada sengna yamna ikaijaba ma phaujarame aduga mana hairame phare adudi aina prithibidagi khwaidagi masak phajaba nupini haina haira o hairame aduda mana hairame hoi prithibida nang mu phajaba nangondagi henna phajaba se kanamta leite aduna nang hen hele aduna nang please thongdo hangto o hairame aduda ma yamna haraujarame aduga last thongdo hangtoktuna makhoi punna makhoi ani magi dogi duga loinana halakhirame adugi matungda lujinna sengbo yum amada poroklame aduga yum madudagi numidang sanda numidang wairamgi numit takhiba adubu yengduna makhoi ni yamna nungsinana mafam aduda phamlame aduga makhoi ani gi apamba pamdaba loina wari sanarami aduga makhoi ani na hairami phare ngasidagi ibani se luhongduna ibani yamna nungsinana punsigi tonganba mahau ama amu hinglase haidana matang asida film asi loikhirame film asi bu loikhibaga loina miyeng tabiriba singna subscribe amam tang nambiramduna channel asibu support tobiyu haina muka hanna ina haijari thank you